ꯊꯝꯖꯔꯤ ISTV ꯒꯤ ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯀꯣꯔꯀꯣꯝꯅ ꯆꯠꯊꯔꯤꯕ ꯄꯨꯡ 19ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ Manipuru India na namduna lawsin khiba numit October 15 asibu Korkomna lebaki amamba numit National Black Day haina pangthoktuna lagli India na lawsin khiba numit asibu yaningdaba phongdoktuna sakhiba October 15 amasung 15 gi lonaba hingnong yaidagi ngasi October 15 gi numidang waram pung 3 phawba Manipur pumba General Strike chathari General Strike namara moduna Manipur gi mahusha gi punsida chauna akaiba pikhe General Strike asina mara moduna kharaman kaithel da mi kana khide pauna kaithel thangal kaithel amadi BT ro na singma pham singda leiriba dukan sing thong hangna khide imai bel singna kaithel phamna khide lambi da mi amadi makhal khudimaki gari satpagi chang yamna nemki mai losang sing thong hangna khide sarkar gi office sing mahushaga chauna khenaba uki bank cinema hall oil pump singba thong hangna khide arapa amadi anak padasat kadaba passenger gari sing chena khide Manipur da lu sabada Thobal district manung chanba Wangjing Tenthagi Moirang Them Kolup ki mioi ayamba masana masabu thabak pijaduna shanthok laina hingmangam misak amamam oibangam le Moirang Them Kolup ta chahi kayagi mamangdagi kabo lu haina khangnab lu makhalasi sabgi thabak hawaki masigi makha tarakpada masamasu singna hojiksu lu sabgi thabak chathari Sahi kullum gi mamangdagi lu saduna sinpham masibu parak liba Moirang Them dasona phongdorpada miyamna kabo lu haina khangnaba lu makhalasi mi amana nongmada mangadagi tadana sari yamdrabada mioi amana nongmada lupa samangadagi tadana phangli haina phongdorugli Sahi kunmuk adumaina adi mamang adwaidagi saba hojare marketing hojikti dukan singda yamba tharabanina yonbai problem di thoidona awaba leitre nanai jo dum lobulai alu macha khara handa badudi ma tro adum sai aduga asobuna amani pi sai aduga sendong di nom sama satrukti dum mi amana adugi mathakta kan hona jara kan adum phangi lu singasi utang unal amadi ui haiba wa makal singasina sabagi thabak chathai hari khwadi pikpa lu amada lupa humputra dagi lisingama phawwa piba lu sing Moirang Them Kolupna sabagi thabak tawri Kwaraman Kethel yauna Manipur gi mafam ayamada yonari balu sing Moirang Them Kolup amadi Wangjing Tenthada saba lu na ayamani Moirang Them ongbi modubala na phongdorpada phi sabadagi lu saban hena sendong phangli masina mahaki imung manung laina puba ngami hari Phi sababudi lu sabasina sendong yamle Sidi nomada haidi lu ai thandana sumbana hawraga ai thandana sabadane nomada lu tareni pan tara sabso sum thabak tu gi makha pole haidi nomada thabak yam chillagadi agi cha ising thokwa adai angang nu bi angkana yelagadi tareni pan de hena ngamde ba ado yetta dana angang nu bi pi da taragadi sum subada tarang chai ai su nungdangi yamdrabada pung tara ma thodi sum sai ado da ai di yam thengna di sabam di yam tungal yang kana PCD yam nungai aige hadi angang gi laik tamba ko adagi imung manungi chana thangna ba yam marang kaina hadi loina sijana bangam mesisna lotari phadari yawba adi adai phiron makta leiraga juning thungna laiba loingame miyam na nga phabada maru oiba polam amoina sijaneba lu ngasidagi sahi yankhai mamangdagi maruina Wangjing Tenthada leiba Moirang Them gi ahal laman singna saba hormadi ngasidi lemhori bamaki charon suron madi macha masu sing ngasi bawba hariba lu sabagi sinpham chi chathaduna ngasi mai paklaba senthong aduki matik leiraba masana masabu maromdom thau pijaduna sendan lanbi da mai pakpa mioi sing amamom oiba ngamle haiba ba phambasini camera person Ajit Sharma galoina ISTV news ki dama paudum jariba norenengoma United Youth Club Lari Ingom Lekai Sinduna Lari Ingom Lekai Salam Lera Community Hall da Nehru Yuva Kendra Imphal East ki miyeng makhada nupi singti oiba numit marini school upgradation program ngrang dagi hodokre hari promoted da Imphal East ki upadeksha Paunam Sundar yauna miyo kyan saru yaki hari nupi singna asang matamda yumda thabuk suduna masana sel tanjana nabagi pandamda training program asi pangthokpani hari hoju paugi maratana break am tanglo minasi Chia Ricky, Artisan
Lengshin Birao, Sarma Opticals BT Road Infalna, Special Offer Pijawaga Loinana, Hodok Chare, Lens Cuptamak Lega the bus game. Scheme Masi Pambi Basina, Isagi Mitkachana fiber lens, Amali Bikadabani, Aduga, Adomgi, Apamba Premama, 3 the Pijagani. Kudong Chabasi Lobio, Nasimak Lengshin Birao, Sarma Opticals, opposite Johnson School, BT Road Infal. Admission open for AIPMT 2015 and 16 at Ask Ayeshan Imphal Center, Kasamtong near Ramlal Paul High Secondary School, Imphal. Outside ITN, one of the places to come in institute for this medical coaching. I was inspired to work harder when I was first enrolled in the video conferencing classes, and then study materials were very helpful. Shija Diabetes and Hypertension Clinic. Hapta Kudingi Sagol Sen Amasung Thangja. Ayuk Pung Taretagi Mapan Phawa Hangjari. Khang Hairaba Dr. Singatana Baloinana. Free the blood sugar test, ECG Amadi urine examination gi Kudong Chaba Pangbigani. Aku Pamarol Gidamal Makada Pijariba phone number Natraga Shija Hospitals Tagi Pangbigani. Haine Hakjang Pavanan Lan Nasibo in a Texin Senaze. Aduna ID Caffeine Yaudaba CCT Kakamatai. Adom su hakjang phana legi harabadi CCT thakpi CCT iramda Manipur puthok jaw pothokni CCT simbo pogon citratus tea Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre Lifsaf syrup sijunabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu pangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da saksal hobana henafai Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Sonic battery using torsos. Japanese technology na sama world quite faba energy set. Masida sanahida mercury yauti adu miyoi bigi haksang amadi akoi bigi film da karigumba akai matapid. Bayam bigi mapang kan usuri Panasonic battery using torsos. Seasonally. Panasonic. Ariel's Salon and Spa, City Dental Clinic Building, Brimstone. Lagliba Ningol Chakobiyaw na tungan ba festival ga mari lainana heavy discount to Pijari. Nupa amadi nupigi tungan ba floor da kudong chabakya thamjari. Matam nga chunar ba world class ke kusukulai singsu mafam asida thamjari. Ngasi maglangsin biraktuna thamjari ba kudong chaba singsi lawiyo. I'm ready. Telero. Editor ka late. Some say huzik pwede perfectly straight ado kangkar kandadi freezy. Relax, perfectly straight. Aina semi anoba sunsil perfectly straight with straight lock technology maramdi. Some kangkraba matung daso align straight oina laina bagidamo. Wow, huzik su straight oirina. Straight and gorgeous. Sunsilk perfect straight lock to view, rock to view. Braki matung damo kana tara muksari. Mera Chawel Hokibagi Thoramga Mari Lenana, Bhartiya EU Morcha Secretary M. Boy Sharmana. Dual in the Labor Mehla Kalan Samiti and Sinda Larik Tambada Changba Madi Chana Tanama Polam Kaya Yantok Rehat. Dengi Yauna Kana Sandopalena, Singamadia to Palena Tinakaya, Sandotana Brahmapur Social Club Nakormo Pum Sinda, Ningombam, Helen Rokomi Amana. Hida Kapnana Pumps and Yantok Padalona, Hida Kapok. Malayam Sanamahi Lining Mahiroi Loop International Sanamahism Students Association Game of Pokemon Thorom Garang Manipur Press Dr. Pangthokre. Hormatuda Kangla Releases Committee Ki Chairman Professor Sariam Nilabir, International Human Rights Association Ki London Ki Member Sarang Them Manaubi, SERT Ki Professor Ahibam Romel, International Sanamahism Students Association Ki President Widrom Zenita Zanu Yauna Mio Kiana Saruyaki.
मेरा चावल हौबगे इरोइना ngarang Bisnupur district ki manung sanba kaidel phabi maning lekaida lining thau pakhang bagi mitam ama mai khum hangdo puga loina wayal wasu nunghum sangin sangabagi thorom ama pangthokre thorom da education SK deputy director Weramba Kangla Khunthok Yai Apun Mulup ki president Luangcha Edi Khomba Sobam Kangla religious committee ki vice president Sukham Maru Tombi Mangang Umanglai Kanba Apun Mulup ki president Sanam Nabazandun Singamaru Ibamiu Kya Saruyaki Apawi mayon huipa huitapa lukna sinduna pangto ki batharam maduda wangang ki basna phondona ki bada isho habasi amatani aigi culture lining lights habasi tangai phade aikoi amata oina punsinaba honabada wakal tinaba changbagum maitai lining asida changsinduna punba kanleipa ama samgapa matam oire haba wafam sing phondona ki hana IPS officer oramba sarang them khoirang thabana sanamahi lining habasi lining manate ipai pusing buning jaba habani lining bagi mahutai khogi ipai pusing buning sing bagaloina na sanamahi lining sakot hanana bhona matam oire haiki saksa usul sukon katum usul sukon kata pi hom sukon kata thaman sali haga barma joy kore awaj joy kore aram bai ten bai na ningthi kore lal ga mandre kun duai ga jinjin kore erau di kore thailand border bobala pen lan rong mi wali leje asul mate kalam ba mai te singura na sithil thau kyu le thoma du ko le re adu de thamo han kore aba sabon di kong pe ga ge Impal East District ki manung sanba Tiger Camp amadi purum pangal tabi ki lona bama phamda ngasi ayuk pung mapan makhairom taba matamda sakhang da basna bom ani pokai hankre thodok adu da so open yaw khibra haiba hojuk phobi oina de chap chaba khang ngamdri bapam madu da la khiba Manipur police ki bomb expert singda piriba equipment sing adu matamga chana ba oidabana bomb expert singna su penadre hari hojik lo selek pada maroi ba paw amukan pizari Kolkom na sathari bapung tara nipan gi general strike na Manipur gi mahusha gi punsi da sauna kai ISTV gi pau ming tabir basing mga kumdari